ꯑꯁꯤꯗꯤ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯀꯥꯔꯅꯤꯚꯦꯜꯗ ꯂꯥꯛꯏꯅꯦ ꯅꯨꯡꯗꯥꯡꯗꯗꯤ ꯍꯦꯟꯅ ꯐꯖꯕꯅꯤꯗ ꯅꯨꯡꯊꯤꯜ ꯆꯪꯉꯦ ꯍꯧꯖꯤꯛ ꯃꯅꯤꯁꯨ ꯂꯩꯔꯦ ꯁꯤꯗ ꯃꯦꯟ ꯔꯣꯗ ꯂꯩꯔꯦ ꯌꯥꯔꯦ ꯍꯣꯏ ꯅꯨꯡꯗꯥꯡ ꯇꯥꯁꯜꯂꯗꯤ ꯐꯖꯔꯅꯤ ꯃꯌꯥꯝ ꯆꯪꯉꯨꯁꯦ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤꯗ ꯐꯣꯇꯣ ꯃꯤ ꯃꯌꯥꯝ ꯀꯥꯞꯅꯔꯤ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯀꯥꯔꯅꯤꯚꯦꯜ ꯊꯥꯏꯕꯁꯤꯒꯤ ꯃꯥꯁꯦ ꯐ꯭ꯔꯤꯅꯤꯀꯣ ꯐꯝꯐꯝ ꯑꯗꯒꯤ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯦꯜ ꯗ꯭ꯔꯦꯁ ꯑꯁꯥꯝꯒꯤ ꯑꯣꯏꯕ ꯃꯌꯥꯝ ꯌꯣꯜꯂꯦ ꯁꯤꯗ ꯚ꯭ꯌꯨꯁꯦ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯔꯨꯅ ꯈꯜꯂꯒ ꯁꯦꯝꯕ ꯊꯝꯃꯦ ꯑꯩꯈꯣꯏꯒꯤ ꯑꯆꯥꯄꯣꯠ ꯆꯥꯐꯝ ꯉꯥꯏꯍꯥꯛꯀꯤ ꯐꯝꯐꯝꯀꯣ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯒꯤ ꯗ꯭ꯔꯦꯁ ꯃꯌꯥꯝ ꯌꯣꯜꯂꯤꯀꯣ ꯃꯅꯨꯡ ꯆꯪꯉ ꯌꯦꯡꯕꯁꯦ ꯀꯩꯀꯩ ꯂꯩ ꯑꯗꯨꯅ ꯌꯥꯡ ꯁꯥꯏꯌꯦ ꯃꯣꯏꯒꯤ ꯁꯤꯗ ꯃꯣꯏ ꯕꯥꯏꯛ ꯊꯧꯕꯒꯤ ꯌꯦꯡꯉꯤ ꯁꯤ ꯌꯦꯡꯕ ꯃꯌꯥꯝꯁꯨ ꯁꯤꯗ ꯐꯝꯃꯤ ꯑꯆꯥꯄꯣꯠ ꯆꯥꯅꯔꯤ ꯇꯧꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯌꯦꯡꯕꯁꯦ ꯀꯩꯀꯩ ꯂꯩꯒꯦꯁꯦ ꯀꯩꯀꯩ ꯂꯩꯗ ꯃꯣꯏꯁꯤꯒꯤ ꯕꯥꯏꯛ ꯊꯧꯋꯤ ꯃꯥꯜꯂꯦ ꯀꯛꯐꯝ ꯂꯩꯔꯦ ꯃꯣꯏꯒꯤ ꯁ꯭ꯀꯦꯠꯁꯨ ꯇꯣꯡꯕ ꯌꯥ ꯃꯥꯜꯂꯦ ꯁ꯭ꯀꯦꯠꯁꯨ ꯂꯩꯔꯝꯃꯤ ꯁꯣꯝꯗ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯃꯌꯥꯝꯗꯨꯗꯤ ꯁꯤꯗ ꯑꯆꯥꯄꯣꯠ ꯆꯥꯐꯝ ꯂꯩꯔꯦ ꯂꯩꯁꯦ ꯀꯣꯟꯅ ꯑꯃꯨꯛ ꯆꯠꯂꯨꯒꯦ ꯅꯨꯡꯁꯥ ꯁꯥꯏ ꯅꯨꯡꯗꯥꯡ ꯇꯥꯔꯗꯤ ꯐꯖꯒꯗꯕꯅꯤ ꯅꯨꯡꯗꯥꯡ ꯇꯥꯔꯗꯤ ꯁꯣꯝ ꯆꯠꯂꯨꯈꯤꯒꯦ ꯐꯖꯩ ꯌꯥꯝ ꯀꯩꯅꯣ ꯇꯧꯋꯤꯅꯦ ꯐꯣꯇꯣ ꯃꯌꯥꯝ ꯀꯥꯞꯅꯔꯦ ꯁꯤꯁꯨ ꯐꯖꯩ ꯇꯧꯔꯤꯁꯦ ꯑꯆꯥꯄꯣꯠ ꯆꯥꯐꯝꯅꯦ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯂꯩ ꯑꯆꯥꯄꯣꯠ ꯆꯥꯐꯝ ꯂꯩꯔꯤꯁꯤꯅ ꯁꯤꯗꯒꯤ ꯁꯣꯝꯗꯁꯨ ꯑꯆꯥꯄꯣꯠ ꯆꯥꯐꯝꯅꯦ ꯂꯩꯔꯤꯁꯦ ꯑꯆꯥꯄꯣꯠ ꯆꯥꯐꯝ ꯉꯥꯛꯇꯅꯦ ꯁꯤ ꯂꯩꯔꯤꯁꯦ ꯑꯗꯒꯤ ꯁꯣꯝꯁꯨ ꯑꯆꯥꯄꯣꯠ ꯆꯥꯐꯝꯅꯦ ꯁꯣꯝ ꯃꯅꯨꯡ ꯆꯪꯉꯨꯁꯦ ꯁꯤꯗꯅ ꯍꯤ ꯇꯣꯡꯐꯝꯅꯦ ꯂꯩ ꯍꯤ ꯇꯣꯡꯐꯝꯅꯦ ꯍꯤ ꯇꯣꯡꯕ ꯑꯃ ꯂꯥꯛꯑꯦ ꯁꯤꯀꯣ ꯍꯧꯖꯤꯛ ꯇꯣꯡꯐꯝꯅꯦ ꯁꯤꯗ ꯂꯩꯁꯦ ꯑꯩꯈꯣꯏꯒꯤ ꯕꯦꯂꯨꯟ ꯄꯥꯏꯔꯒ ꯊꯝꯃꯦ ꯍꯜꯂꯛꯑꯦꯀꯣ ꯍꯜꯂꯒꯅ ꯃꯣꯏ ꯌꯥꯝ ꯆꯥꯎꯅ ꯇꯧꯕ ꯅꯠꯇꯦꯗ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯤꯛꯂꯞꯅ ꯁꯨꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦ ꯍꯤꯗꯤ ꯇꯣꯡꯉꯛꯇ꯭ꯔꯦꯗ ꯌꯥꯝ ꯇꯥꯡꯍꯧꯋꯦ ꯃꯥꯏ ꯍꯤ ꯍꯜꯂꯒꯦꯗ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦ ꯃꯣꯏꯁꯦ ꯍꯜꯂꯒꯦ ꯒꯥꯔꯤ ꯁꯤꯗꯅꯦ ꯆꯪꯉꯨꯏꯁꯦ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛꯄꯨꯗꯤ ꯍꯟꯅꯕ ꯇꯧꯔꯣ ꯍꯜꯂꯒꯦ ꯑꯩ ꯆꯨꯝꯅ ꯆꯪꯕꯅꯦ ꯋꯥꯠꯂꯤ ꯍꯜꯂꯒꯦ ꯑꯗꯨꯗꯤ ꯌꯥꯝ ꯀꯟꯅ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦꯗ ꯇꯤꯀꯦꯠ ꯀꯥꯎꯟꯇꯔꯅ ꯁꯤ ꯂꯩꯔꯦ ꯇꯤꯀꯦꯠ ꯀꯥꯎꯟꯇꯔꯅꯦ ꯁꯤꯅ ꯊꯣꯛꯂꯛꯑꯦ ꯊꯣꯛꯂꯛꯑꯦꯀꯣ ꯊꯣꯛꯑꯒꯦ ꯍꯜꯂꯒꯦ ꯆꯠꯂꯦ ꯉꯁꯥꯏꯒꯤ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯀꯥꯔꯅꯤꯚꯦꯜ ꯇꯧꯕꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯏꯠ ꯑꯃꯅꯤ ꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏꯌꯦ ꯋꯦꯗꯔꯁꯦ ꯍꯧꯖꯤꯜꯂꯛꯑꯦ
ꯅꯨꯃꯤꯗꯥꯡ ꯂꯥꯛꯁꯜꯂꯛꯄꯒꯤ ꯁꯣꯝꯗ ꯑꯃꯨꯛ ꯆꯠꯂꯤ ꯁꯣꯝꯗ ꯑꯃꯨꯛ ꯆꯠꯎꯁꯦ क्रिकेट ꯌꯥꯝ ꯁꯥꯟꯅꯩ ꯃꯣꯏ ꯁꯥꯏꯁꯦ क्रिकेट ꯌꯥꯝ ꯁꯥꯟꯅꯩ 뷰 ꯌꯥꯝ ꯐꯖꯩꯀꯣ 뷰ꯁꯦ ꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏꯗ꯭ꯔꯣ ꯃꯅꯤꯁꯦ ꯁꯦꯝꯃꯤꯁꯦ ꯊꯣꯡꯉꯒ ꯁꯦꯝꯃꯤꯁꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯍꯃ ꯎꯠꯇ꯭ꯔꯀꯥꯟ ꯅꯦꯕꯦꯜꯗꯨꯅ ꯁꯤꯗ ꯂꯩꯕ ꯑꯉꯧꯕ ꯎꯕ ꯀꯩꯅꯣꯁꯦ ꯊꯣꯛꯑꯁꯤ ꯂꯥꯛꯑꯣ ꯑꯃꯨꯛ ꯇꯥꯔꯒꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯐꯖꯅ ꯁꯦꯝꯗ꯭ꯔꯤꯕ ꯀꯩꯅꯣꯁꯦ ꯎꯅ ꯍꯥꯏꯐꯦꯠ ꯌꯨꯡꯉꯒ ꯁꯦꯝꯕꯅꯤꯅ ꯇꯥꯔꯒꯗꯤ ꯍꯜꯂꯒꯦ ꯉꯁꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯃꯌꯥꯝ